Manipurda amukta thokidriba kangluki irang amada civil war ga manaba fibam ama mayoknarurabasu tampaktadi law and order gi fibam phagalakle irang sing khara makaidi Laksinba ngamle Imphal gi maruoiba mafam sing yauna tampaki tongan ba mafam singda micham miyamna lamjau sorokta thoktuna irang hauramlaba sing uba phangkidre Laibang asigi Constitution ki Article 355 ki makhada state asigi law and order gi thongdang khudingmak center na paisin khraba tungda hauzik phawbada state asida paramilitary force ki company yankhai marilom Imphal da thunglakhi masing yamlaba personal singa sina mikup na hongsingna ngak senbadagi Imphal gi mafam ayambadadi irang nemthare Tampaki amadi chingi tongan ba mafam singda irang thokpaki chang hanthakhrabsu micham miyam gi asawba amasung ungkhatnabadi hauziksu hanthaba leitri State asida nauna tharakpa paramilitary forcing amasung Manipur police ki personal singna mafam kaya marumda irang laksinaba mathau tari Thokliba irang asi laksinaba mari leinaba district administration singna thamlakhiba curfew numit mangani sukre social media singda tonga sandokpa thingnaba data internet service thinglakpasu numit mangani sukre amadi broadband internet service thinglakpana numit marini sukre Central Force ki ahenba personal sing nomaizing numit ki ahingdagi Churachandpur district ta thajin bahokre Irang thokhanba miyoi sing hekubaga kapagi ayaba thabakta onthokpa horakpadagi Churachandpur district tasu irang khara makhaidi hanthare Churachandpur gi safagadaba mafam singda changjafam lawduna leiriba maitai sing asidagi Imphal lomda puthoraknaba thaurang paikhatpa hokre Tamthiraba kangluki irang asina maram oiraduna miyoi cha kayagi mayum makai mai thadopikre miyoi kaya marum sire Gari kaya marum mai thadokhibaga loinana irang asina maram oiraga hauzik fawbada Jenims ki mokta asiba taramari Rims ki mokta asiba kuntaruk Churachandpur da tarahumdoi punna asiba yankhai humdoi sure Paw asina hai irang asina maram oiraga more da leiba tongan ba security force ingi kemta maitai lising ahum hena changjafam lawduna leiri adumaku Imphal da lanmi lising manga thunglarabasu more dadi paramilitary force ama fawba thajinba leitri Hauzik apunbagi Oina chingi district singda leiba relief camp singda miyoi lising taret chamri humudra nitoina changjafam lawduna leiri aduga Tampaki district singda hangba relief camp singdana miyoi lising manga chani humudra mangana changjafam lawduna leiri Nakalamaromda hauzik leiriba law and order gi fibam khara fagalakpadagi Churachandpur amasung Tampaki district singdasu Pung Kharagi Oina curfew komthokpa hore amadi Manipurda thokliba irang asida kukilal hoba sing yausilakliba asi India amadi Manipur lengakna May 8 fawbagi manungda makhoi gi designated camp singda pusinkigadabani haina kokomina akan buwafam thamkre